ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯤꯟꯊꯥ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯡꯀꯤ ꯇꯣꯡꯕ꯭ꯔꯝꯅ ꯇꯔꯥꯝꯅ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯄꯨꯊꯣꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯪꯖꯥꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯂꯤꯕ ꯁꯤꯜꯄꯥ ꯀꯦ.ꯑꯩꯆ. ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯃ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯕꯗꯒꯤ ꯃꯆꯥ ꯐꯪꯅꯤꯡꯕꯅ ꯉꯥꯎꯔꯗꯨꯅ ꯑꯍꯨꯝꯁꯨꯕꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯑꯍꯨꯝꯁꯨꯕꯤ ꯂꯩꯃ ꯑꯗꯨ ꯅꯥꯎꯄꯨꯔꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯄꯣꯛꯇꯕꯤ ꯂꯩꯃ ꯑꯍꯟ ꯑꯃꯗꯤ ꯌꯥꯏꯃꯗꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕ ꯎꯠꯂꯕꯁꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯀꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯃ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯄꯣꯛꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯃꯥ ꯑꯣꯏꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗꯤ ꯊꯧꯁꯥꯕꯤꯔꯔꯣꯏ꯫ ꯑꯗꯨꯅ ꯂꯩꯃ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯄꯣꯛꯂꯕꯗꯤ ꯃꯥꯡꯍꯟꯈꯤꯁꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯩꯃ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯅꯔꯝꯃꯤ꯫ ꯂꯩꯃ ꯑꯍꯟꯒ ꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯀꯂꯛꯄꯅ ꯊꯨꯝꯃꯠꯈꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯦ꯫ ꯂꯩꯃ ꯑꯍꯟꯒ ꯌꯥꯏꯃꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯣꯏꯔꯥꯡꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯅꯣꯡꯃ ꯂꯩꯃ ꯇꯣꯝꯕꯤꯅ ꯃꯆꯥ ꯑꯗꯨ ꯐꯃꯨꯡꯗ ꯁꯨꯝꯂꯒ ꯇꯨꯝꯍꯜꯂꯒ ꯃꯄꯥꯟꯗ ꯏꯔꯨꯖꯔꯤꯉꯩꯗ ꯂꯩꯃ ꯌꯥꯏꯃꯅ ꯂꯐꯨ ꯃꯀꯛ ꯑꯃ ꯑꯉꯥꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯝꯖꯤꯜꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨꯅ ꯂꯣꯟꯅ ꯄꯨꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯂꯩꯃ ꯇꯣꯝꯕꯤꯅ ꯏꯔꯨꯖꯕ ꯀꯥꯔꯛꯄꯗ ꯃꯆꯥꯒꯤ ꯃꯍꯨꯠꯇ ꯂꯐꯨ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯈꯤꯗꯨꯅ "ꯑꯉꯥꯡ ꯃꯥꯡꯈ꯭ꯔꯦ, ꯑꯉꯥꯡ ꯃꯥꯡꯈ꯭ꯔꯦ" ꯂꯥꯎꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯔꯤ꯫ ꯇꯥꯡꯅ ꯐꯪꯖꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯇꯥꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯂꯩꯃ ꯇꯣꯝꯕꯤꯕꯨ ꯆꯦꯛꯁꯤꯟꯗꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯈꯣꯡꯒꯣꯏꯅꯗꯨꯅ ꯊꯝꯂꯦ꯫ ꯑꯁꯣꯝꯗꯅ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯣꯡꯗꯨꯅ ꯂꯩꯕ ꯂꯪꯖꯥ ꯑꯃꯣꯝ ꯑꯃ ꯑꯉꯥꯡ ꯀꯞꯄꯗꯨ ꯇꯥꯔꯤ꯫ ꯂꯪꯖꯥ ꯑꯗꯨ ꯁꯠ ꯄꯥꯏꯊꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯆꯦꯟꯗꯨꯅ ꯄꯨꯗꯨꯅ ꯃꯤ ꯄꯣꯡꯁꯥ ꯎꯆꯦꯛ ꯆꯪꯗꯕ ꯃꯐꯝꯗ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯪꯖꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯅꯕ ꯌꯣꯛꯀꯦ ꯊꯥꯛꯀꯦ ꯈꯟꯈ꯭ꯔꯦ꯫ ꯂꯪꯖꯥ ꯑꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ꯫ ꯀꯨꯝꯖꯥ ꯀꯨꯃꯣꯟ ꯀꯌꯥ ꯂꯥꯟꯈ꯭ꯔꯦ꯫ ꯂꯪꯖꯥꯅ ꯌꯣꯛꯄ ꯑꯉꯥꯡ ꯑꯗꯨ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯪꯖꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯎꯗꯦ ꯈꯪꯗꯦ꯫ ꯂꯪꯖꯥ ꯑꯗꯨꯕꯨ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯆꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯗꯨꯗ ꯂꯪꯖꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨ ꯆꯥꯐꯣꯡꯅꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯝ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯂꯩꯄꯥꯛ ꯑꯗꯨꯗ ꯃꯁꯥ ꯃꯎ ꯀꯟꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯈꯟꯒꯦ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯒꯣꯜ ꯄꯧ ꯊꯥꯗꯨꯅ ꯂꯩꯄꯥꯛꯇꯨꯗ ꯂꯩꯕ ꯆꯍꯤ 10ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯀꯣꯅꯨꯡꯒꯤ ꯀꯥꯡꯖꯩꯕꯨꯡꯇ ꯀꯧꯈꯠꯇꯨꯅ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯁꯥꯟꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯂꯪꯖꯥ ꯑꯗꯨ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯇꯥꯟꯖꯥ ꯑꯗꯨ ꯅꯥꯟꯊꯣꯛꯍꯟꯕ ꯆꯨꯝꯗꯦ ꯈꯟꯈ꯭ꯔꯦ꯫ ꯂꯪꯖꯥ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯎꯃꯪꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯄꯗ ꯀꯥꯡꯖꯩ ꯅꯨꯃꯤꯠꯇꯨ ꯆꯞ ꯆꯥꯅ ꯃꯐꯝꯗꯨꯗ ꯊꯨꯡꯂꯔꯤ꯫ ꯃꯨꯛꯅꯥ ꯑꯗꯨ ꯁꯥꯟꯅꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯅꯝ ꯂꯩꯄꯥꯛ ꯇꯥꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕు ꯀꯣꯅꯨꯡꯗ ꯄꯨꯔꯛꯅꯕ ꯅꯤꯡꯊꯧꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯄꯨꯝꯕ ꯈꯪꯂꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯪꯈꯤ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯂꯐꯨ ꯃꯀꯛꯀ ꯑꯣꯟꯊꯣꯛꯅꯈꯤꯕ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯩꯃꯍꯜ ꯑꯃꯗꯤ ꯂꯩꯃ ꯌꯥꯏꯃ ꯑꯗꯨꯗ ꯈꯨꯗꯛꯇ ꯍꯥꯏꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯁꯤꯕ ꯀꯤꯕꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯂꯤꯊꯣꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯁꯅꯊꯣꯡꯗ ꯄꯨꯜꯂꯤꯕ ꯂꯩꯃ ꯑꯇꯣꯝꯕꯤ ꯑꯗꯨ ꯂꯧꯁꯤꯜꯂꯨꯔꯦ꯫ ꯂꯣꯏꯅꯕꯤꯁꯤꯡꯗ ꯁꯤꯟꯅꯗꯨꯅ ꯅꯤꯡꯊꯤꯅ ꯏꯔꯨꯖ ꯃꯥꯏꯊꯍꯜꯂꯒ ꯂꯩꯃꯒꯤ ꯐꯤꯖꯣꯜ ꯊꯣꯟꯗꯨꯅ ꯈꯨꯗꯛꯇ ꯂꯩꯃꯔꯦꯜ ꯐꯝꯊꯣꯟ ꯊꯤꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯂꯩꯃ ꯑꯅꯤ ꯑꯗꯨꯅ ꯃꯀꯣꯛꯇ ꯁꯨꯅꯨ ꯌꯦꯡꯉꯪ ꯇꯩꯗꯨꯅ ꯀꯩꯊꯦꯜ ꯊꯤꯟꯈꯠꯂꯛꯄꯗ ꯅꯨꯡꯁꯥꯗ ꯐꯧꯗꯨꯅ ꯊꯝꯈꯤ꯫ ꯂꯪꯖꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥ ꯌꯣꯛꯄꯤꯕꯒꯤꯗꯃꯛ ꯀꯣꯅꯨꯡꯗ ꯃꯅꯤꯡꯇꯝꯅ ꯄꯥꯏꯍꯟꯈꯤ꯫ ꯄꯤꯖꯅꯤꯡꯂꯤꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯩꯗꯤ ꯂꯦꯝꯅ ꯃꯥꯡꯗꯦ꯫